ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯕꯕꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯣꯟꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕꯗ ꯃꯌꯥꯝꯒꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯀ ꯇꯥꯏꯅꯅ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡꯃꯇ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯎꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯖꯔꯛꯑꯒꯁꯨ ꯍꯧꯖꯤꯛꯀꯤ ꯖꯒꯥꯁꯤꯗꯤ ꯀꯅꯥꯅꯁꯨ ꯁꯣꯛꯎ ꯊꯦꯡꯉꯨꯗꯦ꯫ ꯑꯗꯨꯒ ꯊꯪꯅꯕꯗꯅ ꯀꯕꯨꯏ ꯈꯨꯜ ꯑꯃꯁꯨ ꯇꯥꯏ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯃ ꯑꯩꯅ ꯇꯥꯍꯧꯏ꯫ ꯇꯥꯔꯤꯕ ꯃꯅꯤꯡ ꯊꯪꯕꯗ ꯁꯣꯡꯉꯤꯕ ꯁꯔꯨꯛꯁꯤ ꯃꯁꯤ ꯈꯔꯗꯤ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄꯗꯤ ꯐꯔꯕꯅꯤ꯫ ꯁꯣꯡꯃꯟꯈ꯭ꯔꯦꯅ ꯅꯍꯥꯟꯁꯨ ꯃꯅꯤꯡꯗ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯈꯥꯔꯧ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯤꯇꯪꯗ ꯉꯥꯏ ꯑꯩꯗꯤ ꯅꯦꯠꯂꯨꯒꯗꯕ꯫ ꯑꯗꯨ ꯑꯁꯤꯒꯤ ꯑꯁꯣꯡꯕ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯖꯒꯥꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ꯫ ꯑꯁꯥꯏꯗ ꯃꯀꯣꯟ ꯁꯥꯔꯒ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ꯫ ꯈꯔ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯄ ꯄꯥꯝꯃꯤꯅꯦ꯫ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ, ꯑꯁꯥꯏꯁꯤ ꯅꯣꯏ ꯊꯥꯏꯅꯗꯒꯤ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ꯫ ꯑꯩꯕꯨꯗꯤ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨ ꯇꯧꯔꯨꯅꯨꯗ, ꯑꯗꯨꯏ ꯃꯍꯨꯠ ꯑꯁꯥꯏꯗ ꯇꯤꯟ ꯀꯥꯡ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯐꯤꯅꯥꯏꯜꯂ ꯀꯩꯅꯣ ꯈꯔ ꯆꯥꯏꯊꯣꯛꯄꯤꯌꯨ꯫ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯈꯔꯒ ꯋꯥꯔꯤꯕꯒ ꯅꯪꯅ ꯑꯃꯨꯛ ꯑꯁꯥꯏꯁꯦ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯎꯔꯒ ꯗꯁꯥꯒ ꯁꯣꯟꯕꯅꯦ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯅꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯊꯥꯏꯅꯒꯤ ꯋꯥꯅꯤꯗ, ꯁꯥꯏꯗ ꯀꯩꯅꯣ ꯌꯥꯝꯅ ꯊꯣꯛꯑꯦꯅ ꯇꯧꯅꯔꯝꯕꯩ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯄꯣꯠꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯒ ꯂꯥꯏꯒ ꯏꯇꯤꯟꯗ ꯇꯤꯟꯅꯔꯁꯤꯕꯣ꯫ ꯂꯥꯏꯕꯨꯡꯗ ꯆꯪꯕ ꯃꯥꯏꯕꯤ ꯐꯥꯎ ꯃꯆꯤꯟꯗ ꯀ꯭ꯋꯥ ꯇꯂꯕ ꯎꯝꯃꯒ ꯆꯪꯅꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯗꯤ ꯑꯁꯥꯏ ꯖꯒꯥ ꯃꯇꯦꯛ ꯑꯃꯠꯇꯗꯤ ꯑꯩꯗꯤ ꯁꯦꯡꯗꯣꯛꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯇꯤꯟ ꯀꯥꯡꯅ ꯆꯤꯛꯇꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯗ꯭ꯔꯤꯉꯩ ꯍꯥ ꯃꯃꯥ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ? ꯏꯃꯥꯅ ꯑꯃꯨꯛ, ꯑꯩꯒꯤ ꯋꯥꯗꯤ ꯇꯧꯕꯤꯔꯨꯅꯨ, ꯁꯤꯗ ꯂꯩ꯫ ꯑꯩꯁꯨ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ, ꯑꯃ ꯃꯊꯦꯡꯗꯗꯤ ꯏꯁꯥꯁꯦ ꯏꯌꯨꯝ ꯏꯪꯈꯣꯜ ꯑꯣꯏꯖꯔꯒꯁꯨ ꯑꯁꯥꯏ ꯃꯄꯥꯁꯦ ꯅꯨꯃꯤꯗꯥꯡ ꯀꯩꯅꯣꯝꯇꯅ ꯍꯦꯛ ꯁꯣꯛ ꯕ꯭ꯔꯦꯛ ꯇꯧꯔꯛꯄꯗ ꯋꯥꯈꯜꯁꯦ ꯌꯧꯏ꯫ ꯀꯩꯅꯣ ꯍꯦꯛꯇ ꯈꯟꯖꯜꯂꯤ꯫ ꯑꯗꯨꯅ ꯇꯧꯕꯤꯔꯨꯅꯨ꯫ ꯕꯕꯥ ꯏꯃꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯑꯩꯁꯨ ꯇꯥꯕꯗꯒꯤ ꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯑꯁꯥꯏ ꯃꯄꯥꯁꯦ ꯕꯕꯥꯅ ꯍꯥꯏꯒꯨꯝ ꯈꯔꯗꯤ ꯁꯦꯡꯗꯣꯛꯄꯅ ꯐꯩ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯥꯛꯄꯗ ꯍꯦꯛꯇ ꯂꯪꯅꯔꯛꯏ꯫ ꯚꯥꯏ, ꯅꯣꯏ ꯃꯅꯤꯡꯁꯤꯗ ꯁꯥ ꯀꯩ ꯌꯣꯛꯏꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯡꯍꯜꯂꯤꯁꯤꯕꯣ? ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯍꯥꯏ, ꯑꯁꯥꯏꯁꯦ ꯊꯥꯏꯅꯗꯒꯤ ꯀꯔꯤꯅꯣꯃ ꯇꯧꯏ, ꯑꯗꯨꯅ ꯁꯦꯡꯗꯣꯛꯇꯕꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨ ꯃꯣꯏꯅꯗꯤ ꯊꯥꯖꯕꯤꯗꯦ꯫ ꯁꯤ ꯅꯥꯟꯅꯗ ꯁꯦꯡꯗꯣꯛꯑꯒ ꯊꯝꯃꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏ꯫ ꯑꯗꯨꯅ ꯑꯁꯥꯏꯁꯦ ꯈꯔꯗꯤ ꯁꯦꯡꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯔꯕꯅꯤ꯫ ꯕꯕꯥ, ꯅꯪ ꯅꯇꯣꯝꯗꯅ ꯉꯝꯃꯣꯏ꯫ ꯑꯩꯁꯨ ꯌꯥꯎꯒꯦ, ꯑꯗꯣ ꯉꯁꯤ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯉꯝꯈꯤꯔꯣꯏ꯫ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝꯁꯨ ꯂꯩ꯫ ꯑꯗꯨꯅ ꯁꯟꯗꯦ ꯅꯨꯃꯤꯠ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯨꯝꯕꯗ ꯑꯣꯏꯅ ꯑꯩꯒ ꯇꯧꯔꯒ ꯀꯩꯅꯣ ꯈꯔ ꯌꯥꯟꯊ ꯁꯦꯡꯗꯣꯛꯄ ꯇꯧꯁꯤ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯄꯥꯁꯨ ꯑꯁꯥꯏꯁꯦ ꯀꯨꯏꯔꯕꯅꯤ, ꯈꯔ ꯌꯥꯟꯊ ꯁꯦꯡꯗꯣꯛꯅꯤꯡꯕ꯫ ꯑꯗꯣ ꯐꯔꯦ, ꯏꯆꯥ ꯁꯪꯗ꯭ꯔꯒꯁꯨ ꯏꯄꯥ ꯏꯇꯣꯝꯗ ꯑꯗꯨꯝ ꯇꯧꯔꯒꯁꯨ ꯉꯝꯅꯤꯗ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯄꯥ ꯅꯆꯥ ꯉꯥꯎꯕ ꯃꯥꯟꯅꯒꯅꯨ꯫ ꯇꯧꯔꯨꯅꯨꯀꯣ, ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯗꯤ ꯑꯩꯈꯣꯏꯗ ꯊꯤꯡꯉꯝꯃꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯕꯕꯥꯗꯁꯨ ꯑꯩꯅ, ꯕꯕꯥ, ꯑꯩꯒ ꯇꯧꯁꯤ, ꯅꯇꯣꯝꯗ ꯇꯧꯔꯨꯅꯨ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯀꯅꯥꯅꯣ, ꯀꯔꯥꯏꯗꯒꯤ ꯂꯥꯛꯄ ꯑꯍꯟꯅꯣꯁꯨ ꯈꯪꯗꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯑꯒ ꯑꯩꯁꯦ ꯏꯃꯥ ꯕꯕꯥ ꯃꯣꯏꯗ ꯇꯝꯒꯦ ꯈꯟꯕꯗꯨ ꯑꯗꯨꯝ ꯀꯥꯎꯗꯅ ꯇꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯔꯝꯃꯦ, ꯑꯦꯛꯖꯥꯝꯒ ꯂꯩꯕꯗꯨꯗ ꯈꯔ ꯉꯟꯅ꯫ ꯀꯣꯟꯅ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯕꯕꯥ ꯃꯇꯣꯝꯗꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯁꯣꯡꯉꯤꯕ ꯖꯒꯥ ꯃꯐꯝꯗꯨ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯕꯕꯥꯅ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ, ꯏꯃꯥ, ꯕꯕꯥ ꯃꯇꯣꯝꯗꯅꯔꯣ ꯁꯤꯕꯣ? ꯑꯩꯒ ꯇꯧꯁꯤ ꯍꯥꯏꯔꯒ, ꯐꯔꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯈꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦꯗꯅ꯫ ꯕꯕꯥꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯈꯪꯗꯦ, ꯑꯁꯤ ꯁꯦꯡꯗꯣꯛꯎꯕꯗꯒꯤ ꯋꯥꯏ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯄꯥ ꯅꯆꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯕꯨ ꯊꯣꯔꯛꯇꯣꯏꯅꯣ? ꯏꯃꯥꯗꯤ ꯚꯥꯞ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ, ꯏꯃꯥꯁꯦ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯑꯒ ꯀꯩꯗꯧꯋꯦꯒꯦ? ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯁꯥꯏꯁꯦ ꯍꯥꯡꯅ ꯂꯩꯕꯁꯤ? ꯏꯃꯥ, ꯅꯪ ꯁꯨꯕ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯀꯣꯂꯦꯖ ꯆꯠꯂꯨꯕꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯈꯪꯒ꯭ꯔꯥꯎ ꯍꯣꯡꯇꯣꯛꯑꯒ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯐꯃꯨꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯤ ꯏꯆꯟꯅꯨꯄꯤꯅ ꯆꯥꯛꯇꯨ ꯂꯣꯏꯔꯒ ꯕꯕꯥꯁꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯀꯧꯕ ꯆꯪꯉꯨꯕꯗ ꯕꯕꯥꯗꯤ ꯃꯁꯥꯗꯣ ꯏꯉꯝ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯆꯥꯛꯁꯨ ꯂꯥꯝꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯛꯑꯒ,
ꯑꯩꯅꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯖꯕꯅꯤ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤ ꯉꯥꯡꯅ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯆꯥꯍꯧꯔꯣ ꯅꯪ ꯆꯥꯛꯇꯣ ꯑꯋꯥꯠꯄ ꯅꯆꯟꯗ ꯍꯥꯏꯔꯒ ꯍꯥꯞꯍꯜꯂꯨ ꯑꯩ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯆꯪꯕꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯁꯤ ꯕꯕꯥꯁꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯝꯗꯅ ꯇꯨꯝꯅ ꯅꯥꯍꯦꯕ ꯃꯈꯣꯟꯁꯤ ꯑꯩꯅꯁꯨ ꯇꯥꯔꯝꯃꯤ ꯋꯥꯈꯟꯗꯩꯁꯨ ꯕꯕꯥꯁꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯥꯁꯤꯁꯨ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯖꯥꯠꯔꯅꯦ ꯑꯩꯕꯨ ꯀꯩꯅꯨꯡꯒꯤ ꯊꯕꯛꯇꯣ ꯇꯧꯍꯜꯂꯨꯕꯅꯣ ꯏꯃꯥꯅ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯁꯨꯝꯅ ꯑꯩꯁꯦ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯩꯉꯣꯟꯗꯁꯨ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯄꯥꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯃꯁꯥꯁꯤꯁꯨ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯉꯒ ꯃꯁꯥꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯍꯧꯖꯤꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯊꯣꯡ ꯍꯥꯡꯉꯝꯈꯤꯗ꯭ꯔꯣ ꯑꯃꯨꯛꯇ ꯄꯨꯈꯠꯄꯤꯔꯨꯁꯤꯔꯣ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯁꯤ ꯀꯩꯗꯧꯏ ꯍꯥꯏꯔꯤꯅꯣ ꯕꯕꯥꯁꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯃꯅꯤꯡ ꯃꯌꯥꯁꯤꯡꯗꯨ ꯎꯕꯗꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯅ ꯇꯥꯟꯅꯕꯅ ꯆꯨꯝꯗꯣꯏꯔ ꯈꯪꯗꯦ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯅꯪꯁꯨꯕ ꯋꯥꯈꯟꯗ ꯄꯨꯈꯟꯗ ꯈꯟꯖꯜꯂꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯐꯠꯇ꯭ꯔꯒꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯨꯒꯦ ꯇꯨꯝꯃꯣꯏꯁꯨ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯗꯅ ꯇꯨꯝꯃꯝꯗꯥꯏ ꯃꯅꯤꯡꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯑꯩꯁꯦ ꯊꯣꯔꯛꯑꯝꯃꯤ ꯄꯨꯡꯁꯦ 12 ꯇꯥꯒꯗꯕ ꯃꯤꯅꯤꯠ 10ꯃꯨꯛ ꯋꯥꯠꯂꯤꯕ ꯃꯇꯝꯅꯤ ꯊꯦꯡꯉꯕꯅꯤꯅ ꯇꯣꯏꯂꯦꯠꯀ ꯆꯪꯗ꯭ꯔꯦꯁꯨ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯁꯜꯂꯝꯃꯤ ꯂꯣꯏꯔꯒ ꯑꯩꯁꯦ ꯃꯥꯏꯁꯤꯅ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯄꯗ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯍꯅꯨꯕꯤꯒꯤ ꯃꯤꯇꯝꯗꯧꯅ ꯇꯧꯕ ꯑꯃ ꯃꯨꯁꯤ ꯂꯦꯞꯄꯒ ꯑꯩꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯗꯨꯗ ꯏꯁꯥꯁꯦ ꯄꯨꯈꯪ ꯍꯦꯛ ꯈꯪꯈꯤꯗꯅ ꯍꯩꯁ ꯀꯩꯅꯣ ꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅꯒ ꯌꯦꯡꯁꯜꯂꯝꯗꯅ ꯑꯩꯁꯦ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯛꯏ ꯏꯃꯥꯗꯁꯨ ꯑꯩꯁꯦ ꯀꯔꯤꯁꯨ ꯇꯝꯊꯣꯛꯇ꯭ꯔꯦ ꯀꯤꯕꯗ ꯏꯁꯥꯁꯦ ꯑꯍꯤꯡꯗꯨꯃ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯍꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯄꯨꯗꯤ ꯇꯨꯝꯃꯝꯃꯤ ꯀꯣꯟꯅ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥꯅ ꯕꯕꯥꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕ ꯆꯪꯉꯨꯕꯗ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯕꯕꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ ꯏꯃꯥꯁꯨ ꯕꯕꯥ ꯀꯧꯗꯨꯅ ꯀꯞꯄꯛꯄꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯅ ꯆꯪꯁꯜꯂꯨꯕꯗ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯕꯗꯁꯨ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯅꯨꯡꯉꯥꯏꯇ ꯕꯕꯥꯒꯤ ꯃꯊꯧ ꯃꯉꯝꯗꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯪꯉꯛꯑꯒꯁꯨ ꯑꯁꯦꯡꯕꯗꯤ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯀꯅꯨ ꯅꯄꯥꯁꯤ ꯃꯉꯥꯛꯅꯕꯗ ꯇꯧꯕꯅꯤ ꯈꯨꯝꯃꯨ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯃꯛ ꯃꯤꯅ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯈꯨꯝꯃꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯇꯝꯅꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯉꯝꯃꯝꯗꯦ ꯃꯅꯤꯡꯒꯤ ꯑꯁꯣꯡꯕ ꯁꯔꯨꯛ ꯕꯕꯥꯅ ꯈꯔ ꯀꯣꯛꯊꯣꯛꯑꯝꯕ ꯖꯒꯥ ꯑꯗꯥꯏꯗ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯋꯥ ꯂꯦꯡꯗꯧ ꯌꯥꯟꯕ ꯃꯈꯣꯜ ꯑꯃꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯍꯜ ꯍꯟꯅꯨꯕꯤ ꯑꯃ ꯃꯅꯤꯡꯗ ꯊꯣꯛꯄ ꯃꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯑꯩꯅ ꯏꯃꯥꯟꯅꯕ ꯈꯔ ꯑꯍꯤꯡ ꯂꯦꯛꯄꯤꯌꯨ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯈꯔ ꯀꯧꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯣꯏꯁꯨ ꯀꯩꯅꯣ ꯊꯦꯡꯅꯗꯅ ꯍꯩꯅꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯅꯣꯡ ꯅꯤꯅꯤ ꯑꯍꯤꯡ ꯂꯦꯛꯄꯤꯔꯝꯃꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯀꯣꯟꯅ ꯏꯃꯥꯅ ꯏꯕꯨꯡꯉꯣꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ ꯃꯥꯏꯕ ꯑꯃꯇ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦꯗꯣ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯣꯏꯅ ꯃꯐꯝ ꯖꯒꯥꯁꯦ ꯀꯣꯛꯊꯣꯛ ꯁꯤꯡꯇꯣꯛꯇ꯭ꯔꯤꯉꯩ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯅꯃꯪ ꯅꯍꯥꯁꯤꯡꯗ ꯀꯩꯒꯨꯝꯕ ꯈꯨꯗꯝ ꯆꯥꯌꯦꯡꯗꯤ ꯈꯔ ꯎꯠꯂꯝꯒꯅꯤ ꯑꯗꯨꯗ ꯅꯣꯏꯅ ꯃꯐꯝꯁꯦ ꯀꯣꯛꯊꯣꯛ ꯁꯤꯡꯗꯣꯛꯎꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯌꯥꯝꯁꯤꯡꯒꯤ ꯄꯨꯟꯐꯝ ꯖꯒꯥꯅꯤ ꯑꯁꯥꯏꯁꯤ ꯑꯗꯣ ꯐꯔꯦ ꯍꯥꯏꯖꯔꯒ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯂꯩꯔꯨꯔꯒꯁꯨ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯒꯤ ꯁꯣꯔꯥꯁꯨ ꯅꯤꯡꯊꯤꯖꯅ ꯁꯣꯟꯕꯤꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯔꯝ ꯇꯤꯜꯂꯝꯁꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯛꯑꯝꯃꯤ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯈꯣꯃꯩ ꯀꯧꯖꯩ ꯕꯕꯥꯒꯤꯅ ꯔꯥꯖꯨ ꯏꯃꯥꯒ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯖꯕꯅꯤ ꯃꯇꯝꯗꯣ ꯑꯩꯁꯦ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯏꯅꯥꯎ ꯅꯨꯄꯥꯅ 10 ꯇꯝꯃꯤ ꯕꯕꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯛꯑꯝꯃꯤ ꯏꯃꯥꯅ ꯌꯨꯝꯗ ꯐꯤ ꯇꯦꯛ ꯁꯥꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯛꯑꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯁꯨ ꯑꯋꯥꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯗꯦ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯁꯦꯜ ꯂꯣꯏꯅ ꯊꯣꯛꯄꯅꯤꯅ ꯑꯩꯁꯨ ꯀ꯭ꯂꯥꯁ 12 ꯊꯥꯔꯝꯗꯥꯏꯒꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕ ꯃꯇꯝꯅꯤ ꯏꯅꯥꯎ ꯅꯨꯄꯥꯁꯨ 10 ꯊꯥꯗꯣꯏꯅꯤ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯅ ꯕꯣꯔꯗꯤꯡꯗ ꯊꯝꯈꯤꯔꯝꯃꯤ ꯑꯩꯅ 12ꯅꯤꯅ ꯕꯣꯔꯗꯤꯡꯗ ꯂꯩꯇ꯭ꯔꯒꯁꯨ ꯌꯥꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯕꯕꯥꯅꯁꯨ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯅꯪꯕꯨ ꯕꯣꯔꯗꯤꯡꯗ ꯂꯩꯇ꯭ꯔꯒꯁꯨ ꯌꯥꯒꯗ꯭ꯔꯣ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅ ꯐꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯝꯖꯟꯈ꯭ꯔꯦ ꯅꯪꯅ ꯌꯨꯝꯗ ꯍꯣꯠꯅꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯗꯣꯔꯤꯕ ꯅꯪꯕꯣ ꯑꯩꯅꯁꯨ ꯌꯥꯅꯤꯗ ꯕꯕꯥ ꯑꯩꯗꯤ ꯌꯨꯝꯗ ꯁꯨꯝ ꯍꯣꯠꯅꯖꯒꯦ ꯅꯅꯥꯎꯁꯨ ꯕꯣꯔꯗꯤꯡꯗ ꯂꯩꯅꯤ ꯑꯩꯁꯨ ꯂꯩꯅꯤ ꯑꯗꯨꯅ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯠꯂꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯌꯨꯝꯗꯗꯤ ꯕꯕꯥꯁꯨ ꯂꯩꯔꯤ ꯑꯩꯒꯤ ꯑꯈꯪ ꯈꯪꯗ ꯇꯥꯟꯅꯅꯕ ꯕꯕꯥꯁꯨ ꯑꯣꯖꯥꯅꯤ ꯕꯕꯥꯒ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯕꯕꯥꯅꯁꯨ ꯐꯔꯦ ꯀꯟꯅ ꯍꯣꯠꯅꯔꯨ ꯏꯆꯥꯁꯤꯗꯤ ꯑꯗꯣ ꯉꯥꯏꯈꯣ ꯊꯪꯅꯕ ꯌꯨꯝꯁꯤꯒꯤ ꯅꯃꯥꯟꯅꯕ ꯔꯥꯁꯤꯁꯨ ꯃꯥꯁꯨ 12 ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ
ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯊꯥꯗꯣꯏꯅꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯕꯕꯥꯅꯁꯨ ꯍꯣꯏꯅꯦ ꯑꯗꯣ ꯅꯪ ꯃꯣꯏꯔꯣꯝꯒꯤ ꯃꯤꯁꯤꯒ ꯌꯥꯝꯅ ꯇꯣꯟꯅ ꯇꯤꯟꯅꯅꯨꯀꯣ ꯑꯩꯅꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯀꯩꯒꯤꯅꯣ ꯕꯕꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅꯩ ꯃꯣꯏꯗꯁꯨ ꯑꯩꯗꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯏ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯃꯣꯏꯗꯒ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯀꯣ ꯃꯣꯏꯒꯤ ꯃꯃꯥꯁꯤ ꯃꯥꯏꯕꯤꯅꯤ ꯑꯗꯨꯅ ꯅꯪ ꯉꯥꯎꯔꯒ ꯆꯠꯈꯤꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅꯁꯨ ꯕꯕꯥ ꯃꯣꯏ ꯏꯃꯥꯁꯤ ꯃꯥꯏꯕꯤꯔꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯉꯁꯤ ꯕꯕꯥꯅ ꯍꯥꯏꯔꯒ ꯈꯪꯉꯤꯁꯤꯅꯤ ꯕꯕꯥꯅꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯩꯅ ꯌꯥꯗꯕ ꯃꯐꯝꯗꯗꯤ ꯀꯌꯥ ꯆꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯅꯪ ꯃꯣꯏꯅꯒ ꯄꯤꯕ ꯄꯣꯠ ꯆꯩꯒ ꯄꯨꯡꯆꯥꯗ ꯆꯥꯔꯨꯅꯨ ꯈꯤꯇꯪ ꯌꯥꯅꯗꯕꯗ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯇꯣꯏꯅꯤ ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯈꯪꯉꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯑꯩꯁꯨ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯨꯔꯒꯦ ꯑꯩꯅꯁꯨ ꯕꯕꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯕꯕꯥꯅꯁꯨ ꯑꯩꯗꯤ ꯆꯥꯔꯦ ꯅꯪꯒ ꯅꯃꯥꯒ ꯆꯥꯊꯣꯛꯄꯤꯟꯅꯔꯨꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯔꯨꯔꯣ ꯃꯤꯅꯒ ꯍꯦꯜꯍꯟꯕ ꯌꯥꯔꯣꯏ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯅꯕ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯒ ꯏꯃꯥꯒ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯟꯋꯥꯏꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯏꯃꯥꯟꯅꯕ ꯔꯥꯖꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯑꯝꯃꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯏꯃꯥꯟꯅꯕ ꯔꯥꯖꯇꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯉꯁꯥꯏ ꯕꯕꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯏꯃꯥꯟꯅꯕ ꯔꯥꯖꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕ ꯅꯪꯕꯣ ꯑꯩꯅꯁꯨ ꯎꯏꯗ ꯑꯗꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯣ ꯏꯃꯥꯟꯅꯕ ꯔꯥꯖꯁꯨ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯊꯣꯡꯍꯧꯏ ꯅꯪꯁꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯕꯕꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯏꯃꯥꯟꯅꯕ ꯔꯥꯖꯇ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯚꯥꯏ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯅꯦ ꯑꯗꯨꯅ ꯄꯨꯛꯁꯤ ꯄꯤꯛ ꯊꯜꯂꯤ ꯅꯪ ꯆꯥꯊꯣꯛꯑꯔꯣ ꯑꯩꯗꯤ ꯄꯨꯛꯁꯤ ꯆꯜꯂꯔꯣꯏ ꯆꯥꯁꯤꯟꯕꯗꯣ ꯏꯃꯥꯟꯅꯕ ꯔꯥꯖꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯔꯨꯔꯒꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯣ ꯄꯨꯟꯅ ꯄꯥꯁꯤꯀꯣ ꯑꯩꯁꯨ ꯃꯥ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯍꯣꯏ ꯄꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯩꯁꯦ ꯕꯕꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ ꯑꯩꯅ ꯃꯄꯥꯟꯗ ꯐꯝꯂꯤꯉꯩ ꯔꯥꯖꯀꯤ ꯃꯃꯥ ꯏꯅꯦ ꯁꯅꯥꯔꯩꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯩꯁꯨ ꯃꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯀꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯆꯪꯁꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯃꯥ ꯂꯩꯈꯤꯕ꯭ꯔꯣ ꯑꯩꯅꯁꯨ ꯑꯧ ꯏꯅꯦ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯑꯩ ꯀꯧꯊꯣꯛꯄꯤꯔꯨꯒꯦ ꯏꯅꯦꯗꯨꯅꯁꯨ ꯅꯪꯗꯤ ꯃꯄꯥꯟꯁꯤꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯏꯅꯦ ꯕꯕꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤꯗ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯅꯪ ꯕꯕꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯅꯁꯨ ꯍꯣꯏ ꯏꯅꯦ ꯕꯕꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯗꯤ ꯀꯩꯅꯣ ꯑꯃꯨꯛ ꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯗꯔꯛꯇꯨꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯍꯟꯗꯛ 12 ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯅꯁꯨ ꯍꯣꯏ ꯏꯅꯦ ꯑꯩꯁꯨ ꯊꯥꯗꯣꯏꯅꯤ ꯔꯥꯖꯀ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯀꯟꯅ ꯍꯣꯠꯅꯔꯣ ꯑꯩꯅꯁꯨ ꯍꯣꯏ ꯏꯅꯦ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯕꯖꯥꯠꯅꯣ ꯁꯤꯅ ꯑꯃꯨꯛ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤꯗꯨꯒ ꯑꯩꯗꯤ ꯀꯤꯖꯈ꯭ꯔꯦꯗ ꯃꯣꯏꯅ ꯂꯥꯛꯄꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯔꯥꯖꯀꯤ ꯃꯃꯥꯁꯦ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯆꯠꯂꯦ ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯗꯅ ꯂꯩꯍꯧꯔꯝꯃꯤ ꯏꯃꯥꯟꯅꯕ ꯔꯥꯖꯀꯤ ꯃꯃꯥꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯑꯩꯅ ꯏꯃꯥ ꯔꯥꯖꯀꯤ ꯃꯃꯥꯅ ꯂꯥꯛꯏꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯍꯪꯉꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯊꯨꯝ ꯂꯩꯇꯦ ꯍꯥꯏꯗꯅ ꯊꯨꯝ ꯂꯧꯕ ꯂꯥꯛꯏꯕꯅꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯊꯨꯝ ꯍꯥꯏꯕ ꯗꯨꯀꯥꯟꯗꯩ ꯂꯩꯔꯨꯒꯦꯗꯤ ꯂꯩꯇꯗꯅ ꯏꯃꯥ ꯃꯣꯏꯗ ꯄꯣꯠ ꯆꯩ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯁꯤ ꯑꯩꯗꯤ ꯀꯌా ꯇꯜꯂꯤꯀꯣ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗꯣ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤ ꯄꯣꯠ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯄꯤꯗ ꯌꯥꯔꯤꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯒꯁꯨ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯪꯗꯦ ꯏꯃꯥ ꯑꯗꯨ ꯕꯕꯥꯅ ꯃꯣꯏꯒ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯒꯅꯨ ꯍꯥꯏ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯑꯆꯧꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯐꯔꯦ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯎꯔꯣ ꯑꯗꯨꯒ ꯅꯪ ꯕꯕꯥ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯅꯕ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ ꯑꯩꯁꯦ ꯕꯕꯥꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯔꯛꯑꯝꯃꯤ ꯕꯕꯥꯁꯨ ꯑꯩ ꯎꯕꯗ ꯅꯣꯛꯇꯨꯅ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏꯁꯤꯕꯣ ꯑꯩꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯕꯕꯥꯒꯤ ꯃꯈꯣꯜ ꯇꯥꯕꯒꯤ ꯊꯣꯔꯛꯄꯅꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯕꯕꯥ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯥꯛꯏꯁꯤꯕꯣ ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯔꯨꯕꯅꯤ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯕꯕꯥ ꯅꯥꯎꯕꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ꯭ꯔꯣ ꯌꯨꯝꯗꯒ ꯂꯥꯛꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯍꯧꯗꯕ꯭ꯔꯣ ꯕꯕꯥꯅꯁꯨ ꯀꯔꯤꯒꯤ ꯍꯥꯏꯔꯛꯇꯅꯤ ꯍꯥꯏꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯕꯥꯅ ꯊꯦꯝꯂꯒ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯂꯩꯔꯗꯕꯅꯤ ꯍꯥꯏꯔꯝꯂꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯑꯩꯁꯨ ꯅꯥꯎꯕꯗꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯑꯩꯅ ꯑꯦꯛꯖꯥꯝ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯏꯃꯥꯟꯅꯕ ꯔꯥꯖꯀꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯩꯁꯨ ꯃꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯦꯛꯖꯥꯝ ꯍꯜꯂꯛꯑꯕꯣ ꯑꯩꯅꯁꯨ ꯍꯣꯏ ꯏꯅꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯅꯤ ꯑꯗꯣ ꯏꯅꯦꯕꯨ ꯀꯗꯥꯏꯗ ꯆꯪꯉꯨꯔꯤꯅꯣ
Imabu imungda lehubro. Mana sumuk lehubani. Namagu unaraga thoribani. Aina so o pare ine imagu unaragadi. Aiso halakpada ngairi piro na mukta hongu kige. Ase haiduna ise imungda thuna muk sangami. Aduga imagi manakta sangduna. Ima inela amise karigino. Imana so o nane se luhongba masani haidana. Imadagi pigwaigi haidana la amini. Aina so imada unsanduna sauduna sumna hai. Imanang laiti haiba yadro. Pi wahenba khotpa se yamna phataba thabakni. Imana so asawba nangbu kaidaurage. Hadak marak sibu nane so uba yadri sibu karigino. Maduda aina so ima babana haibado imanang khangdro. Moide maibini na posay lokto loksin tawno haibado. Maduda imana so mina leizadabagi waiba lakpa sibu ainaro. Aina so kaigi leitabano pasadu kiyamna pairaga. Thawaina lobu lakpo hiramgani. Imana so mapadagi masana henjali haidu tawida. Asumna ngangnari baba so laktuna. Hai kaidong narage namana sa kana ngangnari dubo. Aina so babada baba. Ima se mina pigwaigi hairaga hekta pithoki. Hayang phata nungda tajani aidi yaude ko. Babana so haima mama kari pino nasana hairi sibo. Imana so o luhongba chapagi pigwai kibani. Adugi nasana pasina sauriba. Nangna angang asida kari no haijandana. Angang ase kari no mataure. Babana so ima ki waduda. Hai haijan banati asing bani. Moide maibini posay waina khonaba amata tauruno. Mi haise hana phana khanba amata yabanati. Admaina ngangnaraga kuche sak sarasi haidana chakto punna saminarami. Nongnini leiraga imanaba raski mamana imagi phisi thinba laami. Ai ubada swagi nakta sangaga sumna hangai. Namabu imungda leikibro. Aina so imadi maru paisa thinba saki kari leirage. Ineidona so imagi phi haidana lakpani. Madudaina so yani ine sida dum thambiramo. Horen ima laaga pirage. Mana so mokhoi haidana thammaga dum satkirami. Sumna numisigi numidang se isa lairik paraga leirami. Tanzadu da koi mungi thongse kanagumba mana kanna thilai. Aiso kainone baba hala bazara thong kuthinzibo. Si haidana iche thoktuna thongdo hangdu yengami. Aina yengubadadi kanasu leiba uramde. Wakanda iso kainone kanano hujukta thong thilamidubo. Si khanduna thongdo lon silamaga thune imungda sangami. Imaso thoraktuna ingonda. Achobo thong thilakibadu napala ambro. Aina sulakti ima kanano khangde. Aina thong hangubada kanamata leiramde. Imana so kainona hari subo kanala ambazano adudi. Adumaina leiringaida ima so aigi nakta sangaktuna phammaga. Nahan makhaydi napasang ngana halakpani. Ngasina kaidaurabazano. Hausupaw halaktrisina. Aina so khangdene ima haigumna babasi. Ngasidi khara thengi. Adumaina ngangnarigaida khoigi thongse amuk thilami. Ima gaiga so yengnaraga thongdo tamna amuk laami. Aduwa kona thongdo hangtuubada. Baba oiduna leirami. Baba so inga kagna ek kaino thong hangbadabu. Namana sa puna thoridi. Imana so kaiso tawdeda thengbasida sum thorakpani. Baba na so o lao sangasi imungda. Asumna khoso imungda muk sangami. Imana babagi manakta sangaga. Kaino ngasida onthong na thengkreda. Pung 12 tadore. Baba na so ngasise imana bakra thengnadana. Wari sarga leithore. Imana so muk sani sa kasada khay ngairibani. Aina so muk baba yaudwi sak sabadu dungai te tawbani. Ai so chaning de haidina sungai rambani. Babana so phare ai khongkut hamkhige. Aduga sak to sarasi. Asumna khoi so puna sak to saminarami. Sak saba loirak pasida khoi gi yumthak sida nungna tharami. Sak saramba khoi se khangduna yengnaduna lei. Babana so tapna. Kainone na hangkhai ta daba makhon mayama matai da ngasidi. Aina so ngasai sune baba thong thilini. Aidi baba warboy ningdana thong hangduraga kanamata leiramde. Adugini image ga puna thorido. Babana so kaidaurabazano amuk haurabazara. Aina so babagi waduda gyan tadabadagi. Kaibuno harisibo. Babaidi gyan tadre. Babana so aigi waduda. Nahanwaya khoigi mungse khara tamnarami. Hujitabu karisu tawdrabani. Aina so babadudi nahanwaidi kamaina leiramino yumasida. Babana so nahanwaidi saka singana saraga. Pamungda ngana sangami. Aina mo ado babadugi matamda ay pohogdaba yamna phare. Babana so phare do ay mapana kana leibano mukta yengukige. Aina so baba tandro mapanda thoktoido. Babana so tandeda baba hipet yengukige. Sumna baba so mapanda thoki. Ay so sak sabado loisalaga mapanda thorami. Aina mapanda thoktuna babada sumna hangi. Baba kana leiramgi. Babana so kanamta leiramdeda sumakoy basi yengambani. Aina so adudi sanga silao pung suthengi. Babana so chango ipa so sangadabani. Si haidana khose imungda muk changaktuna leirami. Baba so thabak chatpagi ware haidana tumbadum sangkhre.
Imasu tumba sangkrabada aidi ithanda lairik paaduna lehawi. Aina lairik paringaida akhoi yena khasida mi satpagi makhol ama tarami. Aiso kainone tariba makhon sibu mi satpagi makhon nida. Asumna aigi kaada thongnao do tamna hangtoktuna yengami. Aina yengobadadi kanasu leiba uramde. Wakhanda iso kainone hujita tarakhibadu karimata leitene. Nate sibu imanaba raski imana buthajala bazara. Wakhanda ise mukiraktana thongdo thuna lonsalami. Adugo lairik paribadu thuna loisanduna phamungda changaga tumba themami. Ahingdo ise tumthaba yadana dumak lei. Kona de ahingdo ise yamna wana tumkhirami. Nongale aina hogalaga mangonda thorakpada aigi khongsida karino mana thilami. Aise adumna thilakpaduda namandana ise kanna laurami. Aina laubaduda imasu thoraktuna kaino sawbadu kanna nangna lauridubu kaidaurage. Aina su khongda yuribadu kaino yengami. Aina yengobadadi aigi khongda yuramidu yetum moiduna leirami. Aina su yetumdabu lakhalaga imada. Kaino ima yetum sibu sida thanami sibo. Khongse iga loina thoamani. Imana su haima kaino aidi sida thanamdeni. Natraga imana phi puthorakpada tahubo wiramgani. Sida piro ima thamurage. Nakhongdubu kayam thina soage. Aina su khangde ima munna yengedi haide. Aigi waduda ima so aingude yengaga. Ima de phapo seludabagi ne achauba. Zalo nakhongdo samthoga hidak hapuso. Iga loina thoamani nakhongdo. Aiso namandana khongdo samthoga yengami. Aina yengubada khongse idum thoga leirami. Aija hidak amu khara thuna hapsilami. Asumna matamde sum hokibana akhoi exam su loikre. Inang nupa so exam loiraduna yumda laaga leiba matamni. Nongmade imanaba raso aigi nakta laaktuna. Itaw nangbo exam nungai khibro hangai. Aina so adum nungai ki itaw nangdi kamaina tawge. Mana so aiso adum nungai itaw. Asumna akhoi ni so wari saaduna lei. Numitagi numidang se aise isa yamna kana ngamamde. Aina babada haraga guli lehenduna sarami. Aigi isasida akiba ama yamna hainadaba ama phawrami. Zinda so kari no khangdaba pungangda ngangi. Ima baba so aigi matawduda karino haidana muso pakhalami. Nongmade aigi phamangsida kanano mana leptuna leibadu aina urami. Aiso haksanga ngamdabaga kanano haidana tapna yengi. Adu aina yengthobadadi kanaso hekta leiramde. Mid hek wisenge tawbaga amuk hektu urai. Wangangba phok thoktadana aise yamna wana leirami. Ngak lerga inang nupaso changaktuna ingonda dadanang kari saninge. Ay sembira kay imana saksulu heurabani ay kay puro ogi hangai. Aina so karimata chaning de adu nang aigi nakta layu satkino. Aigi wado do inaw nupado so. Hoy lege dadado nang nathanda leiba kizabro. Aina so kide da ithanda leiba tanbagini. Asumna inaw nupado so aigi nakta sum lehelami. Baba so halaktuna nang bunasado khara phatribo. Aina so khangde da baba isa sa yamna sokthai. Ay isa sa akiba yamna phawi. Karino may tawi. Babana so hoy hayeng do maiba makawdo ni yanghalasi. Ngasigidi phajana potharasi. Sumna imana sak puthorokduna ibu sakin birami. Sakitang hek tabaga ise loina othoami. Adumna tawbado da imana pakhana sumna hairei. Kaino chawba tawrisidi. Babada mo wansalaga moy pabung angang si kamaina tawgani. Babana so pothalo ngasigidi hayeng do maiba makawraga aduga yanghalasi. Asumna numitoma ise dum pothari. Baba so aigi nakta sangbiduna lei. Baba na hek sangi khaide aise kiba kharadi pharami. Ahingi matamda baba se mapan thogi haidana thoki. Aiso baba hek thokibagi isada akiba hekta phawrami. Aigi naksida mi madum leibagum tawi. Adumaina tawrokpasida aise misina kuyang yengami. Aduga karino khangdaba nuksit asaba ma phawrami. Kina aise ngayak leiringai baba so sangaktuna. Kaidawragi asawba nangna kuyang yengiduna. Baba na dum na hangagpaduda ay nasu babada. Baba igi naksida nupi ma leibadong na dum tawi ay yamna kizari. Kaino handak ay nguna tawri sibo. Baba so igi waduda nang napukanda kanjanba ki wairamgani. Baba so nga saydagi leiri sidi. Baba na leibadadi kaisu tawde karisu tawroy. Baba na iba numituma sangbiduna dum leibirami. Adumayna leiri ngayda kuya sakhomsida kolik sa khayba makolam tarai. Ay so khangduna babada. Baba kaino makhonsibo ima hagali ibazara. Baba na so khangde ne ibungo ay yamukta yengukige. Ay na so baba nang sangkino ay yamna kire. Ay ithanda lehuba kizay. Baba na so hera sawba nupa na tabadaw na tawno. Lairamo ngayaktang baba yengugi thuna laki. Asumna baba so thuna satkirami. Baba na hek sangkibagay so kwelay laydo na yengi. Ngayak lairaga baba sa muklakto na. Kanamta lehugde da sawba hawdong narakhangde. Tanzado da ima so hawgalagto na. Kaidawragi noy bakwalang lang ito na. Baba na so hera sakum da hawdong na kolik thadarak pada khangbani.
Imanaso asa adugibo achauba nasado kamaina tawrage babanaso amuk masase kida hai kamaina tawrinu khangde imanaso masa ngamdabagi oiramgani sumna imaso aigi naktang hek leiramaga dum chatkre ngak leiraga babase tumtharami aiso kidana tumina leirami tumthabasu yaramde ngaki matung amuk aigi kangkhan sida mi leibagum kana khudina khotpagum tawrai aiso kanano aigi kangkhan sida tawrisibo babaso tumkhraba mali aibo amuk hawdok sirani asumna aise kida sukina numitumade dum tumtharami nongalaga babana ayuk nganta hawgalaga maiba kauba chatkhi ngak leiraga babana maiba ma puduna laami maibaduna aise hek ubada sumna hairei angangsi migi posem yaure ibunga nangna nongma yetum mama phangkhibra aina khumdringai imana oza maiba mangonda yetum mama taramdana mana makhongna netlurabani madudagi mana yetumdo aingonda pirakpani maibaduna muk yetumdo leiriba mali imana so hoit leiri aina thamjanbani haidana yetumdo puthoktuna maibaduna pirami maibaduna yetumdo mana pukhrage hairei kona maibaduna munna yengaba matung yare hujikti karisu tawraroi aina loina yengbiramlabani adu ibema nangonda phi amaga leiri adu su puthorau adumna hairakpaduda imana su kari phinu oza maiba aide mata khangdre oza maibaduna su amo handakta kuidringai nangi phi mamina wairuba leibro adu puthorau adu hairakpaduda ima su gyan taraduna phi du puthoktuna maibaduda pirami maibaduna su phi se machet ama kakkhre aduna imung asida posem tawri ibani phi se su pukhrage babana su ozana phani haibadu tawbiro matam khra leiraga ise hanagum isa kankhalami hawjiti akhoi imungsida kaisu thuidokpa tawkhidre hawjiti nungaina leijare makhoi imungna pirakpa pose akhoi gi boiraga su moida amata pikhidre masini mayam ngasigi rian horror story mathangi wari thagalakpada mayam punamuk thengnarasi ngasigidi mayam dagi kaidana ba bidai laujari